Agasari ay ming Lasram Robindro, Hojik, Interim Executive Council gi President gi Thawai Pajabani. Ngasisi Lakadori Bat Robin 22 gi September gi Tang Traipan Habit Haying si Aikoi Homer Singna, Hojik Lady by Suda, Sayanaba, Amadi, Ningai Shanana, Basiki Matanga, Koi, Waroshin, Natagana Sumbo, Topigani Haidana. Pangtok Piriba, Kobiriba, Commercing meeting asi Sigiramta, Poing Asigi, Tasmina, Famsabani. Tasena, Commercing na, Poyasuna Topira Kanda, Asing Basum Basingado, Potopigani, Amadi, Lebang Yang Danta, and Susi, Kadai Power, Tambaya, Sum, Kadai Power Sapaya, Abduna, and Kandi, the Nason Topira, Poyang Masimbo, Kong and Kromsari, Maditaka from Luxury. Tasena, Hazuzik Ladyba, Akoigi. Mairoishingi Yanaba Yamsu Manunda, Hogi, Sayana Bakal Lady Basi, Tasingna, Hosisic Lady Ba, Hogi, Homersingna, a sing Basum Madu Putokanda, Haibadi, Nakal Animagna, Yanagata Munda, Bias Lady of Munda, I assume Bapring to the Putopi Bahasi, Equia Pamani, Hosisic Lady Ba, Yamsu Officer Hamdeliva, CRPC 144 Silatoganda, Yamsugi, Hosisic Lady Interim Council na Yamsugi. Pangan kan naba madi matung tarak pa thabak singada koi makhatan sa thabaya naba mongda koi hona bud so koi ta sing pam jai hoji koi na emsu gi thomi singna pami basi kari no hai basi laibang myam da amukta ga I ningsing jage special general body meeting na koi dissolve tawkraba executive council amadi advisory council ado koi makhata na sanaba yaroi aduga DMU campus da leiba koi MSU office da thamjiliba CRPC 144 se khudak ta ham kadabni ha basema aduga aroi bada hajik leiba interim council na koi DMU campus da leiba koi CRPC 144 se lakho matung da koi interim council na sangthilakanda koi MSU gi oiba administration amate thabak thawang su makha chana cha tharakanda athuk matamda interim council na election fresh election nama to kanda makhatana aseng ba mapangan kan ba emsu amo koina bagi namta ai koina asum aseng ma election nama athuk mamdam na pangtho kanda koi emsu je amuke na kan ma pang kan ba ebang yang mitang tang di mai roi khunai dongta punamak to ngamba koi emsu kathok ba myang dongta kathok ba emsu moi sa bi habagi pandal dune duna tinbiri ba kwai punamangsu asum ba seng madu yembiu maduga Makhatara pada, aku ini sabhin kita bertahu tahu kodi makta mating pangbiu habsi, ebang yang kuthamda hajari itu ba. Commercing asu bias lay tahu munda, neutralas tahu munda, mayek siang tahu biu, masing maksu, aku ini dissolve tahu keraba, executive council da, finance secretary kita tahu, aku biar mai ginau, jena, asing ba asum si, kabdo buno kamai tahu buno hai betul mahang na, khang laba matung da, posisi interim council sudah koi support tahu leh itu na. Phong lapire aduna lemhoriba executive sing nasu isa na phong na haiba ngamdraga so akoi gi nakta lagla kanda masina sumbani masina aran bani habado koina khanglaba ngatani aduna hanana phong na koina haiba ngamdraga so hojikti thopiraglo asengba sumagi damga lemina kanda emsusi amutang kaina aduna laibang yam gi afaba kunai gi afaba mahiloi sing amadi dumbi puthongna bohana bada mating pangbiu haidana media ki thongda hajare duga khoigi nushira bai nau jetagi khoigi kamdong na kari marang idamta yamsuda interim council da laki mo haru mangode tamis ai sa jet pebam ai yamsu khogi chali ba tong 21 23 gi na finance secretary pham baiza bani ai sa ne ya nai ta Kuigi lady was situation that Kamina Sumaran Sani Yinakanda, a interim council died, Alexana, I support of the Sarian.